Hi, welcome back to my channel. ꯑꯩꯒꯤ ꯃꯤꯡ ꯗꯣꯛꯇꯔ ꯅꯤꯍꯔ ꯁꯤꯅꯥꯝ. ꯉꯁꯤꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯑꯩꯈꯣꯏ ꯕ꯭ꯔꯦꯁꯀꯤ ꯀꯟꯗꯤꯁꯟꯁ ꯈꯔꯒꯤ ꯃꯇꯥꯡꯗ ꯗꯤꯁꯀꯁ ꯇꯧꯃꯤꯟꯅꯁꯤ and ꯀꯩꯀꯩ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯌꯥꯒꯦ ꯄ꯭ꯂꯥꯁꯇꯤꯛ ꯁꯔꯖꯔꯤꯒꯤ ꯄꯣꯏꯟꯠ ꯑꯣꯐ ꯚ꯭ꯌꯨꯗ. So ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯁꯀꯤ ꯀꯟꯗꯤꯁꯟꯁ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯇ ꯆꯪꯗ꯭ꯔꯤꯀꯥꯟꯗ ꯑꯩꯈꯣꯏ ꯕ꯭ꯔꯦꯁꯀꯤ ꯃꯇꯥꯡꯗ ꯄꯣꯏꯟꯠꯁ ꯈꯔ ꯌꯦꯡꯃꯤꯟꯅꯁꯤ. ꯕ꯭ꯔꯦꯁꯁꯦ ꯃꯦꯃꯔꯤ ꯒ꯭ꯂꯦꯟ ꯍꯥꯏꯅ ꯈꯪꯅꯩ ꯃꯦꯗꯤꯀꯦꯜ ꯇꯔꯝꯁꯇ. ꯁꯤꯒꯤ ꯕꯦꯁꯤꯛ ꯁ꯭ꯇ꯭ꯔꯛꯆꯔꯦꯜ ꯌꯨꯅꯤꯠꯁꯦ ꯂꯣꯕ꯭ꯌꯨꯜꯁꯅꯦ. ꯂꯣꯕ꯭ꯌꯨꯜꯁ ꯃꯌꯥꯝ ꯑꯃꯅ ꯕ꯭ꯔꯦꯁ ꯑꯃ ꯁꯥꯔꯛꯄꯅꯤ. ꯂꯣꯕ꯭ꯌꯨꯜꯁꯀꯤ ꯒ꯭ꯔꯨꯞ ꯈꯔꯗꯒꯤ ꯂꯦꯛꯇꯤꯐꯦꯔꯁ ꯗꯛꯁ ꯍꯥꯏꯅ ꯃꯥꯒꯤ ꯃꯤꯜꯛ ꯁꯤꯀ꯭ꯔꯤꯁꯟꯗ ꯗꯛꯁꯇꯒꯤ ꯊꯣꯛꯂꯛꯇꯣꯏꯅꯤ. ꯑꯗꯨꯒ ꯗꯛꯁ ꯃꯌꯥꯝꯗꯣ ꯁꯝꯅꯔꯒ ꯂꯥꯁꯇ ꯐꯥꯏꯅꯦꯜ ꯗꯛ ꯑꯃ ꯅꯤꯞꯄꯜꯗꯒꯤ ꯊꯣꯛꯂꯛꯇꯣꯏꯅꯤ. ꯅꯤꯞꯄꯜꯒꯤ ꯑꯔꯥꯎꯟꯗ ꯅꯤꯞꯄꯜꯒ ꯀꯂꯔ ꯃꯥꯟꯅꯕ ꯁ꯭ꯀꯤꯟ ꯔꯥꯎꯟ ꯑꯃ ꯌꯥꯎꯔꯤꯗꯣ ꯑꯦꯔꯤꯌꯣꯂꯥ ꯀꯧꯏ. ꯑꯦꯟ ꯗꯦꯟ ꯕ꯭ꯔꯦꯁꯀꯤ ꯑꯦꯛꯁꯇꯦꯟꯁꯟ ꯑꯃ ꯑꯥꯔꯝꯄꯤꯠ ꯔꯣꯝꯗ ꯆꯠꯂꯤ. ꯑꯗꯨꯕꯨ ꯑꯦꯛꯖꯤꯂꯔꯤ ꯇꯦꯜ ꯑꯣꯐ ꯕ꯭ꯔꯦꯁ ꯍꯥꯏꯅ ꯀꯧꯏ. ꯑꯗꯨꯁꯨ ꯕ꯭ꯔꯦꯁꯀꯤ ꯄꯥꯔꯠ ꯑꯃꯅꯤ. ꯆꯦꯁꯇ ꯌꯥꯎꯕ ꯁ꯭ꯋꯥꯏꯗ ꯈꯛꯇꯪ ꯅꯠꯇꯦ, ꯁ꯭ꯋꯥꯏꯗꯁꯨ ꯕ꯭ꯔꯦꯁ ꯌꯥꯎꯏ. ꯅꯦꯛꯁꯠ, ꯅꯨꯄꯥꯗꯁꯨ ꯕ꯭ꯔꯦꯁ ꯌꯥꯎꯕ꯭ꯔꯥ? ꯌꯥꯎꯏ. ꯕ꯭ꯔꯦꯁ ꯒ꯭ꯂꯦꯟꯗꯣ ꯗꯦꯕꯂꯞ ꯇꯧꯗꯕꯩ ꯋꯥꯅꯦ, ꯕꯠ ꯕ꯭ꯔꯦꯁ ꯑꯦꯟꯂꯥꯔꯖꯃꯦꯟ ꯇꯧꯔꯛꯄ ꯌꯥꯏ, ꯒꯥꯏꯅꯣꯀꯣꯃꯦꯁꯇꯤꯌꯥ ꯀꯧꯏ. ꯑꯦꯟ ꯅꯨꯄꯥꯗꯁꯨ ꯕ꯭ꯔꯦꯁ ꯀꯦꯟꯁꯔ ꯇꯧꯕ ꯌꯥꯏ. ꯕꯠ ꯕ꯭ꯔꯦꯁ ꯀꯦꯟꯁꯔ ꯃꯌꯥꯝꯗ ꯂꯦꯁ ꯗꯦꯟ 0.5%ꯅꯦ ꯅꯨꯄꯥꯗ ꯇꯧꯔꯤꯁꯦ. ꯁꯨꯝ ꯃꯈꯥ ꯇꯥꯕ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯁ ꯀꯟꯗꯤꯁꯟꯁ ꯀꯩꯀꯩ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯁꯤ ꯌꯦꯡꯉꯁꯤ. ꯅꯤꯞꯄꯜꯗ ꯀꯩꯗꯧꯕ ꯌꯥꯏ? ꯅꯤꯞꯄꯜꯁꯦ ꯀ꯭ꯔꯦꯛ ꯑꯣꯏꯕ ꯌꯥꯏ, ꯅꯤꯞꯄꯜꯁꯦ ꯏꯟꯚꯔꯇꯦꯠ ꯑꯣꯏꯕ ꯌꯥꯏ. ꯏꯟꯚꯔꯇꯦꯠ ꯅꯤꯞꯄꯜꯒꯤ ꯑꯣꯄꯔꯦꯁꯟ ꯂꯩ. ꯑꯣꯄꯔꯦꯁꯟ ꯅꯠꯇꯕꯤꯗ ꯌꯥꯝꯅ ꯁꯤरिꯌꯁ ꯑꯣꯏꯕ ꯀꯟꯗꯤꯁꯟ ꯅꯠꯇ꯭ꯔꯒꯗꯤ ꯑꯣꯄꯔꯦꯁꯟ ꯅꯠꯇꯕꯤꯗ ꯁꯦꯝꯗꯣꯛꯄ ꯌꯥꯕꯁꯨ ꯌꯥꯎꯏ. ꯗꯦꯟ ꯅꯤꯞꯄꯜꯗ ꯑꯄꯣꯝꯕ ꯂꯩꯕ ꯌꯥꯎꯏ, ꯄꯦꯄꯤꯂꯣꯃꯥ ꯀꯥꯏꯅꯒ. ꯅꯠꯇ꯭ꯔꯒ ꯅꯤꯞꯄꯜꯗꯒꯤ ꯗꯤꯁꯆꯥꯔꯖ ꯂꯥꯛꯄ, ꯗꯤꯁꯆꯥꯔꯖ ꯍꯥꯏꯗꯤ ꯃꯍꯤ ꯂꯥꯡꯕ ꯀꯩꯅꯣꯝ ꯊꯣꯛꯂꯛꯄ, ꯑꯣꯔ ꯅꯥꯏ ꯊꯣꯛꯂꯛꯄ, ꯏ ꯃꯥꯟꯕ ꯀꯩꯅꯣꯝ ꯊꯣꯛꯂꯛꯄ, ꯑꯣꯔ ꯒ꯭ꯔꯤꯟ ꯃꯆꯨꯒꯤ ꯃꯍꯤ ꯊꯣꯛꯂꯛꯄ. ꯑꯗꯨ ꯀꯟꯗꯤꯁꯟ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯃꯥꯏꯅ ꯀꯂꯔ ꯗꯤꯐ꯭ꯔꯦꯟꯠ ꯇꯥꯏꯞꯁ ꯑꯣꯐ ꯗꯤꯐ꯭ꯔꯦꯟꯠ ꯀꯦꯔꯦꯛꯇꯔꯁ ꯑꯣꯏꯕ ꯗꯤꯁꯆꯥꯔꯖ ꯊꯣꯛꯂꯛꯑꯦ ꯅꯤꯞꯄꯜꯗꯒꯤ. ꯗꯦꯟ ꯕ꯭ꯔꯦꯁꯇ ꯀꯩꯀꯩ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯌꯥꯏ? ꯁꯣ ꯑꯄꯣꯝꯕ ꯑꯃ ꯂꯩꯕ ꯀꯥꯟꯗ ꯕꯤꯅꯥꯏꯟ ꯀꯟꯗꯤꯁꯟ ꯑꯣꯏꯕ ꯌꯥꯏ. ꯕꯤꯅꯥꯏꯟ ꯍꯥꯏꯗꯤ ꯀꯦꯟꯁꯔ ꯅꯠꯇꯕ, ꯑꯣꯔ ꯀꯦꯟꯁꯔ ꯑꯣꯏꯕ ꯌꯥꯏ. ꯁꯣ ꯑꯦꯅꯤ ꯑꯄꯣꯝꯕ ꯑꯣꯔ ꯂꯝꯞ ꯊꯦꯡꯅꯕ ꯀꯥꯟꯗ ꯀꯟꯁꯔꯟ ꯑꯣꯏꯒꯗꯕꯅꯤ ꯑꯦꯟ ꯗꯣꯛꯇꯔꯗ ꯌꯦꯡꯊꯣꯛꯀꯗꯕꯅꯤ, ꯀꯩꯒꯨꯝꯕ ꯀꯦꯟꯁꯔ ꯑꯣꯏꯔꯝꯃꯒꯗꯤꯅ. ꯑꯗꯣ ꯑꯄꯣꯝꯕ ꯑꯃ ꯍꯦꯛ ꯂꯩꯔꯦꯅ ꯍꯦꯛꯇ ꯀꯦꯟꯁꯔ ꯑꯣꯏꯔꯝꯃꯅꯤꯅ ꯄꯪꯄꯥ ꯄꯥꯈꯠꯀꯗꯕꯁꯨ ꯅꯠꯇꯦ. ꯕꯤꯅꯥꯏꯟ ꯀꯟꯗꯤꯁꯟ ꯀꯩꯀꯩ ꯑꯣꯏꯕ ꯌꯥꯏ? ꯕ꯭ꯔꯦꯁꯇ ꯑꯄꯣꯝꯕ ꯑꯃ ꯂꯩꯔꯀꯥꯟꯗ ꯏꯟꯐꯦꯛꯁꯟ ꯑꯣꯏꯔꯝꯕ ꯌꯥꯏ, ꯅꯥꯏ ꯇꯨꯡꯁꯟꯕꯒꯨꯝꯕ ꯑꯣꯏꯔꯝꯕ ꯌꯥꯏ, ꯕꯦꯛꯇꯤꯔꯤꯌꯦꯜ ꯏꯟꯐꯦꯛꯁꯟ, ꯇ꯭ꯌꯨꯕꯔꯀꯨꯂꯣꯁ ꯏꯟꯐꯦꯛꯁꯟꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩ. ꯑꯇꯣꯞꯄꯗꯤ ꯑꯩꯈꯣꯏꯅ ꯁꯣꯛꯇꯅ ꯈꯣꯠꯇꯅ ꯏ ꯇꯨꯡꯁꯟꯕꯒꯨꯝꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ, ꯑꯣꯔ ꯐꯦꯠ ꯁꯦꯜꯁ ꯈꯔ ꯁꯤꯔꯒ ꯐꯦꯠ ꯅꯦꯀ꯭ꯔꯣꯁꯤꯁ ꯍꯥꯏꯅ ꯇ꯭ꯔꯣꯃꯦꯇꯤꯛ ꯐꯦꯠ ꯅꯦꯀ꯭ꯔꯣꯁꯤꯁ ꯀꯩꯅꯣꯝ ꯌꯩꯁꯟꯕꯗꯒꯤ ꯑꯣꯏꯔꯛꯄ, ꯑꯗꯨꯃꯥꯏꯅ ꯇꯨꯡꯁꯤꯜꯂꯒ ꯇꯪꯉꯒ ꯂꯩꯕꯒꯨꯝꯕ ꯀꯩꯅꯣꯝ ꯑꯣꯏꯔꯝꯕ ꯌꯥꯏ. ꯅꯠꯇ꯭ꯔꯒ ꯕ꯭ꯔꯦꯁ ꯁꯤꯁ ꯀꯥꯏꯅꯒ ꯑꯩꯈꯣꯏꯒꯤ ꯔꯤꯄ꯭ꯔꯗꯛꯇꯤቭ ꯑꯦꯖ ꯒ꯭ꯔꯨꯞꯀꯤ ꯂꯣꯏꯔꯝꯗꯥꯏꯗ ꯑꯔꯥꯎꯟ 40-45 ꯌꯔꯁꯀꯤ ꯁ꯭ꯋꯥꯏ ꯃꯇꯝꯁꯤꯗ ꯇꯧꯒꯟꯕ ꯕ꯭ꯔꯦꯁ ꯁꯤꯁ ꯑꯣꯏꯔꯝꯕ ꯌꯥꯏ. ꯒꯦꯂꯦꯛꯇꯣꯁꯤꯜ ꯍꯥꯏꯅ ꯃꯤꯜꯛ ꯀꯟꯇꯦꯅꯤꯡ ꯁꯤꯁ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ. ꯅꯠꯇ꯭ꯔꯒ ꯐꯥꯏꯕ꯭ꯔꯣ ꯑꯦडिꯅꯣꯃꯥ ꯍꯥꯏꯅ 15 ꯌꯔꯁꯇꯒꯤ 25 ꯌꯔꯁꯀꯤ ꯃꯔꯛꯇ ꯌꯥꯝ ꯀꯣꯃꯟꯂꯤ ꯇꯧꯒꯟꯕ ꯐꯥꯏꯕ꯭ꯔꯣ ꯑꯦडिꯅꯣꯃꯥꯁꯦ ꯁꯤꯡꯒꯜ ꯇꯧꯕꯁꯨ ꯌꯥꯎꯏ, ꯕꯣꯠ ꯕ꯭ꯔꯦꯁꯇ ꯂꯩꯕꯁꯨ ꯌꯥꯎꯏ, ꯕ꯭ꯔꯦꯁ ꯑꯃꯗ ꯑꯅꯤ ꯑꯍꯨꯝ ꯇꯧꯕꯁꯨ ꯌꯥꯎꯏ. ꯃꯆꯥ ꯑꯣꯏꯔꯒ ꯀꯩꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯣꯁ ꯇꯧꯗ꯭ꯔꯗꯤ ꯑꯗꯨꯝ ꯊꯝꯕꯁꯨ ꯑꯗꯨꯝ ꯀꯩꯁꯨꯄꯨꯗꯤ ꯀꯥꯏꯗꯦ. ꯑꯗꯨꯕꯨ ꯗꯤꯁꯀꯝꯐꯔꯠ ꯑꯣꯏꯔꯛꯑꯕ, ꯄꯦꯟ ꯇꯧꯔꯛꯑꯕ, ꯅꯠꯇ꯭ꯔꯒ ꯅꯨꯡꯉꯥꯏꯇꯕ ꯑꯄꯣꯝꯕ ꯑꯃ ꯂꯩꯌꯦꯅ ꯈꯜꯂꯒ, ꯑꯣꯔ ꯌꯥꯝ ꯂꯥꯔꯖ ꯑꯣꯏꯔꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯣꯄꯔꯦꯁꯟ ꯇꯧꯔꯒ ꯂꯧꯊꯣꯛꯄ ꯌꯥꯏ. ꯃꯆꯥ ꯑꯣꯏꯔꯒ ꯏꯖꯤꯂꯤ ꯑꯦꯛꯁꯦꯁꯤꯕꯜ ꯑꯣꯏꯔꯒꯗꯤ ꯃꯥꯏꯅꯔ ꯑꯣꯄꯔꯦꯁꯟꯒꯤ ꯇꯥꯏꯞꯇ ꯇꯧꯔꯁꯨ ꯌꯥꯏ. ꯈꯔ ꯆꯥꯎꯕ, ꯈꯔ ꯌꯥꯝꯕ, ꯅꯠꯇ꯭ꯔꯒ ꯈꯔ ꯗꯤꯞ ꯑꯣꯏꯔꯒꯗꯤ ꯈꯤꯇꯪ ꯃꯦꯖꯔ ꯑꯣꯄꯔꯦꯁꯟꯒꯤ ꯇꯥꯏꯞꯇ ꯇꯧꯔꯒ ꯂꯧꯊꯣꯛꯑꯁꯨ ꯌꯥꯏ. ꯁꯤ ꯅꯠꯇꯕꯤꯗ ꯑꯦꯅꯤ ꯑꯄꯣꯝꯕ ꯂꯩꯔꯀꯥꯟꯗ ꯗꯣꯛꯇꯔꯗ ꯆꯠꯄ ꯀꯥꯟꯗ ꯀ꯭ꯂꯤꯅꯤꯀꯦꯜ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯑꯃ ꯇꯧꯒꯅꯤ. ꯑꯦꯟ ꯗꯔꯀꯥꯔ ꯂꯩꯔꯒꯗꯤ ꯀꯦꯟꯁꯔꯒꯤ ꯔꯣꯝꯗ ꯆꯤꯡꯅꯔꯒꯗꯤ ꯔꯦꯗꯤꯑꯣꯂꯣꯖꯤꯀꯦꯜ ꯑꯦꯛꯖꯥꯃꯤꯅꯦꯁꯟ, ꯍꯥꯏꯗꯤ ꯕ꯭ꯔꯦꯁꯀꯤ ꯑꯦꯛꯁꯔꯦ, ꯑꯗꯨꯕꯨ ꯃꯦꯃꯣꯒ꯭ꯔꯥꯝ ꯀꯧꯏ, ꯑꯣꯔ ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯑꯣꯔ MRI ꯇꯧꯕ ꯗꯔꯀꯥꯔ ꯂꯥꯛꯄ ꯌꯥꯏ. ꯑꯦꯟ ꯁꯥꯏꯇꯣꯂꯣꯖꯤꯀꯦꯜ ꯇꯦꯁ, ꯍꯥꯏꯗꯤ ꯁꯦꯜꯁ ꯈꯔ ꯂꯧꯊꯣꯛꯑꯒ ꯑꯦꯛꯖꯥꯃꯤꯟ ꯇꯧꯕ, ꯅꯠꯇ꯭ꯔꯒ ꯕꯥꯏꯑꯣꯞꯁꯤ ꯍꯥꯏꯅ ꯇꯤꯁꯨ ꯗꯥꯏꯒꯅꯣꯁꯤꯁꯀꯤꯗꯃꯛꯇ ꯕꯥꯏꯑꯣꯞꯁꯤ ꯂꯧꯕ ꯗꯔꯀꯥꯔ ꯂꯥꯛꯄꯁꯨ ꯌꯥꯏ. ꯑꯦꯟ ꯗꯦꯟ ꯑꯀꯣꯔꯗꯤꯡꯂꯤ ꯁꯤꯁꯦ ꯀꯦꯟꯁꯔꯅꯤ ꯅꯠꯇ꯭ꯔꯒ ꯀꯦꯟꯁꯔ ꯅꯠꯇꯦ ꯍꯥꯏꯕꯗꯣ ꯈꯪꯅꯕ ꯍꯣꯠꯅꯒꯅꯤ. ꯅꯥꯎ ꯄ꯭ꯂꯥꯁꯇꯤꯛ ꯁꯔꯖꯔꯤ ꯄ꯭ꯔꯣꯁꯤꯖꯔꯁ ꯑꯩꯈꯣꯏꯒꯤ ꯀꯩꯀꯩ ꯇꯧꯕ ꯌꯥꯒꯦ ꯕ꯭ꯔꯦꯁꯇ ꯍꯥꯏꯕꯁꯦ ꯁꯤ ꯈꯪꯅꯕ ꯌꯦꯡꯃꯤꯟꯅꯁꯤ. ꯕ꯭ꯔꯦꯁ ꯂꯤꯐ ꯍꯥꯏꯅ, ꯕ꯭ꯔꯦꯁꯁꯦ ꯈꯤꯇꯪ ꯁꯦꯒꯤꯡ ꯑꯣꯏꯔꯀꯥꯟꯗ ꯚꯣꯜꯌꯨꯝꯗꯤ ꯃꯦꯟꯇꯦꯟ ꯇꯧꯔꯒ ꯈꯤꯇꯪ ꯁꯦꯛ ꯇꯧꯕ ꯀꯥꯟꯗ ꯕ꯭ꯔꯦꯁ ꯂꯤꯐ ꯍꯥꯏꯕ ꯑꯣꯄꯔꯦꯁꯟ ꯑꯃ ꯇꯧꯕ ꯌꯥꯏ, ꯕ꯭ꯔꯦꯁꯀꯤ ꯁꯦꯞꯇꯣ ꯈꯤꯇꯪ ꯔꯤꯒꯦꯟ ꯇꯧꯅꯕ. ꯕ꯭ꯔꯦꯁ ꯑꯣꯒꯃꯦꯟꯇꯦꯁꯟ, ꯕ꯭ꯔꯦꯁꯀꯤ ꯁꯥꯏꯖꯁꯦ ꯄꯤꯛꯄ, ꯑꯣꯔ ꯄ꯭ꯔꯦꯒꯅꯦꯟꯁꯤ ꯃꯇꯨꯡꯗ, ꯕ꯭ꯔꯦꯁ ꯐꯤꯗꯤꯡ ꯃꯇꯨꯡꯗ ꯈꯔ ꯑꯦꯇ꯭ꯔꯣꯐꯤ ꯇꯧꯔꯛꯄ, ꯁ꯭ꯃꯣꯜ ꯑꯣꯏꯔꯛꯄ ꯑꯣꯜ ꯑꯦꯖꯇ, ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯁ ꯏꯝꯄ꯭ꯂꯥꯟꯗꯣ ꯍꯥꯞꯄꯒ ꯕ꯭ꯔꯦꯁꯀꯤ ꯁꯥꯏꯖꯇꯣ ꯑꯣꯒꯃꯦꯟꯠ ꯇꯧꯕ ꯌꯥꯏ. ꯑꯣꯔ ꯕ꯭ꯔꯦꯁꯁꯦ ꯀꯩꯒꯨꯝꯕ ꯑꯦꯛꯁꯦꯁꯤꯚꯂꯤ ꯂꯥꯔꯖ ꯑꯣꯏꯔꯒꯗꯤ, ꯍꯦꯟꯅ ꯂꯥꯔꯖ ꯑꯣꯏꯔꯒꯗꯤ ꯍꯣꯔꯃꯣꯅꯦꯜ ꯗꯤꯁꯑꯣꯔꯗꯔꯁꯅ ꯇꯧꯕꯁꯨ ꯌꯥꯏ. ꯅꯠꯇ꯭ꯔꯒ ꯃꯁꯥꯒꯤ ꯅꯣꯔꯃꯦꯜ ꯒ꯭ꯔꯣꯠꯇ ꯕ꯭ꯔꯦꯁꯁꯦ ꯈꯔ ꯂꯥꯔꯖ ꯑꯣꯏꯕ, ꯑꯗꯨꯅ ꯗꯤꯁꯀꯝꯐꯔꯠ ꯑꯣꯏꯕ, ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯥꯏꯗꯒ ꯅꯦꯛ ꯄꯦꯟꯒ ꯇꯧꯕ, ꯕꯦꯛ ꯄꯦꯟꯒ ꯇꯧꯕ, ꯑꯣꯔ ꯃꯁꯥꯒꯤ ꯁꯨꯝ ꯅꯨꯡꯉꯥꯏꯖꯗꯕ, ꯑꯗꯨꯗ ꯔꯤꯗꯛꯁꯟ ꯃꯦꯃꯣꯄ꯭ꯂꯥꯁꯇꯤ ꯍꯥꯏꯅ ꯕ꯭ꯔꯦꯁ ꯔꯤꯗꯛꯁꯟ ꯇꯧꯕ ꯌꯥꯏ.
ꯑꯇꯣꯞꯄ ꯄ꯭ꯔꯣꯁꯤꯖꯔꯁ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯔꯤꯌꯣꯂꯥꯒꯁꯦ ꯈꯔ ꯆꯥꯎꯔꯒꯗꯤ ꯑꯥꯐꯇꯔ ꯄ꯭ꯔꯦꯒꯅꯦꯟꯁꯤ ꯑꯣꯔ ꯕ꯭ꯔꯦꯁ ꯐꯤꯗꯤꯡ ꯂꯥꯔꯖ ꯑꯦꯔꯤꯌꯣꯂꯥ ꯑꯣꯏꯕꯁꯦ ꯑꯗꯨꯗꯣ ꯄꯤꯛꯊꯍꯟꯕ ꯌꯥꯏ ꯑꯦꯔꯤꯌꯣꯂꯥꯒꯤ ꯁ꯭ꯀꯤꯟꯗꯣ ꯈꯔ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯔꯒ ꯂꯧꯊꯣꯛꯑꯒ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯣꯄꯔꯦꯁꯟꯁ ꯃꯈꯜ ꯃꯈꯜ ꯇꯧꯕ ꯌꯥꯏ ꯑꯦꯟ ꯁꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯅꯠꯇꯕꯤꯗ ꯑꯦꯅꯤ ꯀꯟꯗꯤꯁꯟ ꯑꯃꯒꯤ ꯑꯗꯨꯝ ꯌꯦꯡꯊꯣꯛꯑꯒ ꯎꯄꯥꯏ ꯑꯃ ꯑꯗꯨꯝ ꯂꯩꯒꯅꯤ ꯀꯣꯁꯃꯦꯇꯤꯛ ꯄꯔꯄꯁꯀꯤ ꯑꯣꯏꯔꯒꯗꯤ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯗꯣꯛꯇꯔ ꯑꯃꯅ ꯇꯥꯟꯅꯔꯒ ꯌꯦꯡꯕ ꯌꯥꯏ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯔꯤꯕ ꯀꯟꯗꯤꯁꯟꯁ ꯑꯣꯔ ꯑꯣꯄꯔꯦꯁꯟꯁꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯀꯣꯃꯟ ꯑꯣꯏꯕꯁꯤꯡꯗꯨꯅꯤ ꯁꯤ ꯅꯠꯇꯕ ꯀꯟꯗꯤꯁꯟ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ ꯁꯤ ꯅꯠꯇꯕ ꯑꯣꯄꯔꯦꯁꯟ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ ꯑꯗꯨꯕꯨ ꯖꯁ ꯑꯦꯁ ꯑ ꯏꯟꯇ꯭ꯔꯣꯗꯛꯁꯟ ꯇꯨ ꯕ꯭ꯔꯦꯁ ꯄ꯭ꯔꯣꯕ꯭ꯂꯦꯝꯁ ꯑꯦꯟ ꯁꯔꯖꯔꯤꯁ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯖꯕꯅꯤ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯀꯥꯟꯅꯩꯅ ꯈꯜꯂꯒꯗꯤ ꯂꯥꯏꯛ ꯕꯇꯟ ꯅꯝꯕꯤꯌꯨ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯑꯦꯟ ꯑꯦꯅꯤꯊꯤꯡ ꯍꯪꯅꯤꯡꯕ ꯂꯩꯔꯒꯗꯤ ꯑꯩꯅ ꯈꯨꯝ ꯌꯥꯕ ꯀꯣꯏꯁꯟ ꯑꯣꯏꯔꯒꯗꯤ ꯀꯃꯦꯟꯠꯁꯇ ꯍꯪꯕꯤꯔꯛꯑꯣ ꯑꯩꯁꯨ ꯈꯨꯝꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯋꯥꯆꯤꯡ ꯗꯤꯁ ꯚꯤꯗꯤꯑꯣ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯕꯥꯏ